Matik sana khulai pairaba KNF na turbungda street sing yamna phone petrolling satgi sakta mamane haba photo galoina na X hana Twitter haina khangna ramba jita photo galoina thagalatun social media da viral oira loina na wahang kya so hanglakni hairaba koki militant sing asi phone satlaga tawriba thong sing asi security force la haba wafam sini Yelhomi nataba singna lauma pu yongna tanmagi wathok lairakpa Manipur gi miyambu maithakta thangatlaga Laima Laingaga Pankakna Haliba Sigi Maram Karigino Haibadugi Maram Tidoktriba Pawba Miyangi Tungi Laibak Tamangamdaba Piba Amada Lairakani Manipur Khanongpok Asia gi Manung Sahi Lising Manga Hena Maning Tamaning Thaupanba Laiba Oiraki Haibisi Puwari na Lengdraba Kudamari Asiatic Sovereign Country Oirakiba Kangleipak Manipur gi Laisem Lon Khunthok Lon Amadi Laingak Lon Gueba Masak Maral Punamak Lengdana Lairi Kangleipak Manipur gi Yellow Fruit Sing atop leibak amatadagi lakhibanati lamdam masidagi haurak sagalaki haibisi puarigi litam singdagi khangmami lamdam masigi maramda thijanba mapalamgi akhang ahi historian singna thijanbadagi phanglakpa masak maranda ngallingi matamda mapalamgi miyoi kangluk khara sanglaktuna khunda leitaki adubu makhoi sing aduna sanglakhiba matamda ariba miyoi kangluk amahana khunda leitaduna leiramle haibisini Manipur Kangleipak Khunthok Khundarakiba Miyoi Kanglup sing adu tungan mafamda khunda adun leramki Miyoi Kanglup sing aduna awangwa singsang pareng kaubru nomai sing thangjing sing na singba khundaram ki haibigi maramdi matam maduda tampak lamasi isingna thumjinduna leramki masina maram oiraga awangba chingsang parengda khundarakibadigi haujik lariba tampa asi ising kangtharakhibadigi singda khundarakhiba masin manaw singi maraktagi khara tampak lamda kumtharaktuna khunda leita borki kharana singna khunda leita aduna lekhi singda khunda khiba singaduna mayamba duga tamda khunda khiba singaduna manawni makhoi yek salai tare leiba masin manaw waktani adubo kangla nongda lairen pakhangba ningthau oina palakhiba matamda yek salai Tariet ki miyoi khudima amatu oina mitei haibasida punsinduna singmita mitei haina khangnaduna punna apunbugi saktam ngakminarakhi lamdam masigi yellow mi masin manaw singburoi tamburoi singi yek salai tare lairibasini yek salai tare laitaba singmi bu oirabasu tami bu oirabasu lamdam masigi asingbu yellow mi nati haina ariba puwari gi latam singdagi khangmamle lamdam masigi mi haurol gi puwari ta naga amari koki kauba miyoi kanglup sing amata lairakhidi adubo yellow mi singi maraktagi amatu oina punsinduna mapangal sagatnabagi khongthangi saruk ama oina khangtapta naga amadi koki kanglup haina maming thonjalakhibadagi naga amasung koki gi oiba khangtaptagi puwari samgalakhibadagi yellow mi gi puwari da sayetna palairakpada natana yellow mi nataba tribal kanglup singna lamdam masigi yellow mi ni haina phawba claim tawrakhibagi wathok leiba horakhibani haiba lebak thibani adubu yek salai tare leiba yellow fruit Singmi tami mitei singna puna nungsi chana khunda leita minabada awaba piduna lisang sina leminarakhiba dugi khudong chaba lawraga yek salai leitaba mitop tribal singaduna makhoina yellow mi ni haina claim tawbaga iroinana lauma pu yongna tanbigi wathok leiraklibasi leingak pa madi yellow mi singna section ba watpa madi tunglam satta oirakadaba phibam sing khanta haudabadi oirakhibani leingak pa madi yellow mi singna khanta ba watpadigi mitop singna yellow mi miyam gi mathakta leirakpagi wathok lanthok mayuknarakhiba Center na infrastructure gi thadarak lupa koti samriga nifuga matui sizinaba ngamdana lairi awang pok state singi infrastructure sing samgana bigi dama center na Manipur gi dama approve tawkraba selfam lupa koti samriga nifuga matui Manipur na sizinaba ngamdana lairi Minister of State for Development of Northeastern Region Sukant Muzamdar na sakul sinumita Rajya Sabha da piki warolamada wapam masi palladuna makna hai awang nungpoki state sing asigi infrastructure sing semganaba thadakiba apunba sanpamgi manungna puna lupa koti lising ahumga sani haukiba December 13 matui phawda sijanaba ngamdana taaduna lairi masigi manungda Assam state khaktagi lupa koti lising amaga taraga nithushi yauri NESIDS Northeast Special Infrastructure Development Scheme gi makhada thadakiba tungan project sing gidama India government kai ki besen pham sing matam sana sejina bangam da ba sina infrastructure sing asi mapung phan bada thin thalagani haibigi nungnang basu Sukant Majumdar na phungdoki
Ministry of Donor na lambi thong semnaba amasum atai infrastructure sing semganaba scheme asigi makada project kunthra sahi anigi mamangda sanction tawkhrabasu sada yankhai gi sang sizinaba ngamdana leiri haina Mazumdar na phongdoki maknai ki apunba sizinaba ngamdana leiriba senpham lupa koti lising uhungga sani sigi manungda Assam gi lupa koti lising amaga taraga nitoi Manipur gi lupa koti samriga nifuga mathoi Nagaland gi lupa koti samriga taru Arunachal Pradesh ki lupa koti sahumga maudраga manga Meghalaya state ki lupa koti saniga yankai nipan Sikkim gi lupa koti samaga taret amasum Tripura gi lupa koti sahumga nipan amasum Mizoram gi lupa koti saniga humdraga manga yauri hedi Police ka kapnabada criminal siri Bihar gi Baisali district police ka numai kapnabada case kunthra henbada wanted lauriba criminal ama sikri haina officials na phongdokri laikhidraba criminal adugi maming Abhijit Kumar alias Prince Kumar sei kunthra ga mathoi kawi haina makoina phongdokli Baisali gi superintendent of police Bikram Siaga naiki Hanumanagar area da liba mapamada Kumar lotuna leiri heba pau phongbadigi nahan STF amasum district police ki team ama maphamdura sangsingki police ki team adu ubadagi Kumar amasum maka loinaba singna numai kapsilaki haina phongtol aduna maknaiki numai kapsilakpadudigi police na handuna kapnabada Kumar soki solaba Kumar khudak manak nakpada leiba government hospital amada pukhatki dubu shina purakle haina doctor sina lakthoki haina su makna makhatana phongdoki contractor singdagi sel khongat khibagi maram miyamna singdokadabani KCP PWG Contractor singdagi sel khungat khibigi maram Premananda Sankaramadi Social Kumar miyamna sengdokadabani haina Kanglaipak Communist Party KCP PWG MC Unification gi PRO singkhai nganbana thadorakpa chirol amada hairi chirol asina hai hauzik kanglai miyamna thabak supam nompham amadi sapham khangdana leiringai serasida kanagumba khrana group semduna samjaraba miyoi kyadiki oida padaba namthak toraga loan amadi phongna Sia lauthok libasi tasing na leu thibani masiguma miyoi khutpu osina kanglai khunai si awana amadi pamdaba thaudok kya thu aningai maramoi asigumba wadana miyamdagi namthak tawdura sel tanbagi thabuk sathribisingi manungda singjamai mayangbam laikai digi sarungbam Premananda singjamai thongam laikai digi thoksom Sankaramadi Malem Kaithil digi Khoisnam Sushil Kumar yorambasi tasing na leu thibani Manipur lenga ki Public Works Department PWD gi contractor oiriba miyoi kyana lupta wakalakpadagi Premananda Sankaramadi Sushil Kumarna contractor kharana sujariba thabaki sel phangangani haiduna makhoi ohumna masagi mayumda office hangduna sel khongkalaga tawroidaba thabak sathaduna leiri haiba contractor singna wakalakliba thagdo osigi matangna thijilubada miyoi ohumasida contractor singi degi sel khongkanaba Premanandana lusingduna mak masagi mayumda makhoi ohumgi oibo office ama hangduna aran ma thabak sing satharamani Lup asina thigatlubadagi khanglakibada miyamna thamladuna Central Sponsor Scheme gi makhada PWD gi contractor singna kumja English singaniga kungani thoidigi kumja English singaniga kunga manga phawbada thabak sugiba plan amadi nan plan gi phangpham tokpa sel adu phangnabagi check power pinabani haiduna miyoi ahum asina sada manga gi sel lokhatlamani contractor singna thabak sugiba masa gi bifam thokpa phangpham thokpa sel adu pithoknaba concerned minister approve tawraga power thadoknabagi thabak tawnabani haiduna sada manga gi sanpham asi PWD ga mari suklai leinadaba Premananda Sankaramadi Sushil Kumar na sel khongkatpagi thabak satharamani maram maduna thagdo osil senariba singna ngasidagi numit mangani gi manungda miyamna sengdokadabani natraga thaba asi karidagi kamdauna satakhibano haibadu party da khangadabani karigum numit mangani gi manungda kanglai miyamna sengdoktraba natraga lupta pau phorakta duna satakhiba thaba asigi asingma thagdo khangandrabadi Premananda gi NRL oil pump thingzin ba yauna makhoi gi mathakta akanba thabak lokhatlagani haina sirol asina makha tarakli